ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯅꯧꯅ ꯁꯥꯕ ꯃꯥꯔꯀꯦꯠ ꯁꯦꯠꯇ ꯉꯁꯤꯗꯒꯤ ꯍꯣꯡꯖꯤꯟꯈ꯭ꯔꯦ ꯄꯣꯠ ꯌꯣꯟꯕ ꯑꯃꯗꯤ ꯂꯩꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ Manipur University na loba assistant registrar gi parikya ngasi Democratic Student Alliance of Manipur na thugaikre Kuki Liberation Army na ngai hak laitana akia khang thokhan bagi mayokta nongsung khul gi miyoi singna lambi thingduna yaning daba phongdokre Amasung Assam dagi Sankarman Thapa amadi Manipur dagi S Premilana Tarasuba Mega Marathon Manipur 2016 gi makok oikre Mayamba kurumzari adomne yengbiribasi Impact News ni ai khangenbam thoino henbi hauzik pungja si phawbagi maroiba pawsing yamda pizari Sarang nabamarakta Johnstone Higher Secondary School gi maning thangba maikaida nongna sariba market setta pot yonba amadi leiba hokre ngasi ayuk anganbadagi hoduna Lakshmi Market amadi New Market ki kaithel phambi kaya nongna sabal loiraba market setta ngaiduna leinakhe Imphal Municipal Corporation gi chairperson A Nimai Sharma Revenue Officer Sarda Manohar Mayum Bazar Board ki chairperson Y Ratikant Naluching Batim amana kaithel phambi nupi singi phampham Sindokpada Sarukyakhe. Panbayaba amana January Marigi Yar Harbaki Laibak Thiba Thogdok Adunamaram Oiraga Kwaramban Kaithel Maroina Lakshmi Market amadi New Market ki Kaithel Phambi Kaya Pot Yonpham Leitabana Awaba Kaya Mayok Naduna Lakhibane. State Government ki meeting makhada PWD na sariba temporary market ase Lakshmi Market amadi New Market ase semsinba loiraba matungda thugaigani haina IMC gi maikaitiki phongdokhiba laikhrabane. Manipur da leptana changsil lakliba mitop miyancha singna yotsin khiba yabagi akiba leiraba lamdam asigi yelhomi sing kalhonaba Joint Committee on Inner Line Permit System JCILPS na changsil lakliba khongjang gi saruk ama oina ngasisu Imphal West ki manung chanba lamboi khongnang khongda sagatliba permanent Mela ground da saktakche yaudana thabak suramba miyoi ahum yauna mapanlamgi senmi mayang tarataret phagatuna lamfel police ta khutsinakre JCILPS ki convener Ratan Khomdram na luchingduna chathakiba drive aduda lamdam sigi sinmi sing yauna phagatlaba sinmi tarataretna hayengdagi mafam asida pangthokadoriba First Manipur Industrial Expo gi main venue oina sizinagadaba building sing semjin sajanbagi thabak suramkhe Hiramasigi matang da JCILPS ki convener Ratan Khomdram na haikibada Manipur da mitop miyancha sing changsilakpa thingba haibasi state government na tawgadabani adubu paliba government asina masagi tawpham thokpa mathau tawraktabadagi tangai fadana JCILPS na mitop miyancha sing khangtokpagi khongjang changsinbani Ain kaina Manipur da sangsilakliba thingnanaba Manipur government amadi mari lenaba labor department na chapchaba thabak lokhadrabadi mapanlamgi sinmi singna thabak suriba mafam sing thingzinbada natana chapchaba thabak lokhatlagani haikhe ngasi sakasina yelomi kan kaningaba yelomi kan gebagi madugi gasulerba madu will polegadi makoi akoina si JCRP thongmisingna chalise masi chafam dokto boneba sakana makoi mathoni moi labor department lari moi police lari moi tawdam deba moina tawdabdagi ngasi akoina chathabani aduna makoi chongthora kanda sakasina mari leina akoi yelomi kanabai process tawmdoi adu masida sum moi tumina sum leina khotna khona mi sum phagar leptan sum toragadi akoi makhataba mi phaba chi khatana taba atopa henba khongjang kayamam akoi changpa yabi matang mai matang sida thamle Churachandpur District Hospital Mathangi Chahi Fawada Mapung Phaba Medical College ama oinaba pandam thamli haina State Medical Director Dr. Okram Ibomchana phongdokre wafam asing asi Medical Director asina Churachandpur District Hospital gi hauzik oiriba phibam amadi hospital asige semgat sagaliba thabak thoram yingsin khraba matungda phongdokhibane ngasigi hongchat adugi saruk oina Medical Director Dr. Okram Ibomchana Churachandpur District Hospital gi nona semgat sagaliba Sikh Newborn Care Unit Skill Lever gi nona semgat sagatnaba mafam nona sagadoriba lever room gi mafam yingsankhe Ngasigi khongchat aduda State Medical Directorate ki official amadi Churachandpur District Hospital ki Superintendent yauna miyoi kayana sarugyakhe Paumi singa unabada Medical Director Dr. Okram Ibomchana phongdokhibada Churachandpur District Hospital asi Medical Institute ama ohenba haibasi State Cabinet amadi Central Government ki apambane District Hospital asi
mahairoi chama leba institute ama ohenbada darkar leba machak yingsille loinana athuba matamda darkar leba report central government ta tharagani haike. Medical Director Asana Makhatana Haikibada State Government na District Asigi Oina Angang Sibagi Chang Hantana Pandamda Anova Angang Singi Oiba Unit Ama Atubumatamda Sanana Bapandam Tamle Hospital Asigi Dialysis Unit Mathau Ningtina Tauhanba Nurse Singi Oiba Training Room Semgatpa Hospital Asigi West Disposal Management Yauna Atopa Infrastructure Fagatnaba Khanare Haina Medical Director Dr. Okram Ibomchana Fongdoke. Medical College won Khatpagi Hanasu, Honorable Miss Nasu Kantabikana Hana, Hana Habigre, Cabinet Nasu Yalegrava, College won Bagi already Yalegravani. Adokakuna DPR, same below the na Crore 200 Muki, budget central government, Samito Ravani. We can pursue Tori, Adohe Yarbaga Masigi College Adam. Wonder Madam the Harbour Masam sings a colon, tip top the lady labor the cowable. Manipur University Naloba Assistant Registrar Gi Parikya Democratic Student Alliance of Manipur, the Samgi volunteers sing Nathugai University Asigi Social Science Block to Parikya Asicha Tharingai Pung Taramatoi Makairum Taba Adwaida, the Samgi volunteers sing Laktuna exam Asida Sarukyakiba, candidate Karagi exam papers sing Segai Kibane. Thongdok asigi matung parikya asi makhatana chathakide post asiga mari leinana karigumba advertisement amata thokpa lekhide amadi vice chancellor na recruitment asigi matangda amot pakaya taure haina mahairoi loop asina malal sirakle loinana prime minister office PMO amadi union human resource development HRD ministry dagi ayaba piraktriba fauba recruitment asi pangthokpa yaroi hairi Hiramasigi matangda desamna PMO amadi HRD da hanana memorandum pisin kiba laikrabane panbayai blog asigi sociology department ta punna room taramathoi da candidate chamri room na saruk yaduna parikya asi pangthokibane Pampha Rai Misigi Matangda Mahaki Imung Manunga Wari Sanaba Changluba Press Ki Mihut Singh second MRG CEO na Changhan Khidre Ningsing Bayai second Manipur Rifles Ki family line degi Pampha Rai Ngarang Churachandpur district ki hotel amada sina phangkibane Press Ki Mihut Changhan daba thawong asibu yaning daba phongtoktuna JSC against brutal killing of Pampha Rai na National Highway 39 gi lambi oiriba second MR battalion gi gate mamangda lambi thingke Tire mai thaba uwa paisanba amadi miyam thoktuna lambi thingke masigi matung Imphal West Police personnel singlaktuna press ki mihut sing second MR battalion manungda changhangani haina thazaba pibadagi lambi thingbagi khongjang hantokhe loinana press ki mihut singna battalion manungda changlaba matung CO Geolin Phaumai gi yathang matung ina detain tawduna thamkhe amadi victim family ga wari sanaba phangkhide Thogdok asigi matangda JSC gi President L Shyam Sundar na Impact News ta phongdorakpada misi asida chenari basagol bandagi Jamson gi mayumda JSC na chatlubada miyoi asi nupi angang lairaba oiramkhe Pampha sidringai mamangda nupa asina mahaki imung manunggi ahallamanni haiduna nupi asigi mayumda haina singnaba laklamba sasinaba mama mapa busu athoba matamda puthoktuna chairak pigadabani haire loinana misi asigi matangda press ki mihut sing victim family ga unaba yahan khidaba amadi victim family bu misi asigi matangda press kawi haina battalion asigi family line digi chatkhinaba haikiba CEO gi thawong busu akanba mawongda condemn tawi Pampha Rai misi asida chenariba miyoi sing athuba matamda ahakpa chairak piyu haike Jesina grievances mama pagi mayang yahan gya naga manung kausan jabane adudai da second ma ke CEO masamang na thingi sanghande si akoi kitang nuai ta phawi kari gidam second ma CEO na ngasi press media thinga mama pagi awa bu mayam mang da praja mang da phongdu onbo khumung adu hujiksu mama pa do press kawi mob sagali haiduna yum dagi tanthoke to howi si mayam na kitang nuai jade adu si mo thokdok si CEO masamang no kitang yengbiyo mapi mapa sara leiremni mayam ge awa na sumane yengbiyo haji Nakalamaram da misi asibu All Manipur Gorkha Students Union na kanna yaning da phongdorakli MGSU gi President Anil Kumar Dahal na phongdorakpada
Mihad asida chenariba misak athuba matamda cherak piu loinana mesi asigi matangda semliba JSC asina changsilakpa khongjang singda union asina saruk yagani amadi sogatkani hairi yam thuna magi hujigi accused do pharaga mabu phabadi phare adu mabu dandi do yam thuna pibio aigoi gi press media goi moi gi yum da coverage lakpada sangandri do aigoi yamna pende aduga aigoi na pambase magi hujigi accused gi mama mapa do saraga natraga magi mama mapa do lakpa magi macha nupa do pakhang ne na hainingba mi du su phabiro moina tobadagi su moi imung sina yamna thajaba du thambane moi nupa du da mama mapa lakpadagi adudagi si crime se thokpane aduna moi ani du su yam thuna phabio Manipur government ka suspension of operation chathariba Kuki Liberation Army KLA na nongsum khulki khunja singda ngahak leitana akia khang thokhali haibagi wahauda irang tholaktuna misimina yaurakadore khunja singda KLA na akia khang pibagi mayokta khameloktagi Imphal amasung Hongmandagi Imphal faunabagi nongsum khul fauduna chatliba lambi thingsankhre Khundrakpam AC gi manung chana leiriba nongsum khul asida KLA gi kadar singna numidang athengbada changlakpa matamda thengnaba haiduna khulgi khunja singna pali naina yariknari khul asigi nupa naha amasung ahal singna makhuta license gun paiduna khul ngaksen bagi thabak chathari khulgi khunja singna phongdorakpada matam kayagi mamangdagi KLA gi kadar singna makhoigi khulda laktuna khunja sing phuba chaibagi thawong kaya ama chatharakhi Yausang mamangda irang thokraba matung ngasidagi numit nini mamangi numidangda KLA gi kadar sing sinai camp ta khul aduda lakre haiba pau tabadagi lambi thingzinbagi thabak asi chathabani haire lambi thingzinba asina maram oiraga khul asiga thangnabada cycle AC gi manung chana leiriba kuki furup ki khul mapan gi chathok chasin amata yadre kuki gi khul sing adudagi khong namyoi ama ani thoklakpa natana gari macha achauba amata chendre khul asigi semkiba JSC against the torture of Nongsum village by KLA KNO gi convener Konjingbam Ibungobi na Manipur government amasung kuki khul sing asigi ningthau singna waroshin ama puraknaba thaurang tawdrabadi lambi aduda economic blockade tawragani haina pawme singda phongdorakhe नोंमै कापतना तानब खोनबगी कया अमा अखोय थोक्तना लैखरे मरी लैनबसिंग गवर्नमेंटसिंग फोर्सता कैदा अखोय यंगजनबिनब कया अमा हाइजग्रबचु हजिफावबा कुकी मसी मतंगदा थोयना यंगजनबिदबा खुन मापन्ने हारिबसिंग सी अखोयना इनवाइटेशन लोना चे थारा कानोदा अखोय यारगदी हारिबा लालौबसिना अखोय नोंसुम हारिबा लेकाय मसासिदा खलिबा वखलोनसी नेगोशिएशन तोमिननबगिदमता मयामसी अमतंग लाकपियु हायना अखोय इनवाइटेशन पीदना होनजबा मतमदसु विलेज चीफसिंगसी अमता अखोय सरुक याबिदबा गवर्नमेंटगी अमदी हारिबा चीफसिंगगी ओइबा अदगी मोइगी लालौबसिंगसिगी माइगैदगी सोलुशन अमा पुरक्तना अखोयदा अकीबा खंगबा लैरिबसिगुमसी नेगोशिएशन अमतंग तौबगी तंजादु थंबिरगदी खननिना लेरकांदा अखोय खोंजंग जानतौबगी तंजा लैबा याय All Ambulan the Laiba, Link of Cafe Cover Restaurant, Amadamaya Kabachinjak Sasilaga, Sana Yunaramba, Mahiro Nupamacha Mari, Amasung Nupi Machamari, Democratic Students Alliance of Manipur, Desamna Pagatuna, Police Kursina Kibaga Luinana, Restaurant Asigi Potlam Kaya, Tugai Kibatanatana, Lambi the Putoktuna Mai Tadokre. Pagalaba Nupamacha, Amasung Nupi Macha, Nipan Adu, Chahi Tara Taruktagi, Kunmanga Pawagi Manung the Laibangakani. Makoy na nga sinumidang pung taruk rom tarak padagi restaurant asida yungang yauna mayay kabachinjak chaduna jagoy saringayda mahiroy loop asigi thomi singna khanghaudana thomzil laktuna phagat labatungda police ta sinakibani makoy nipan gi manungda nupi macha sing asi Delhi da leiba lanai company amada air hostess training tawri hairi amaram da chahi nauriba mahiroy sing changhanduna sanai yunai halamba restaurant asi desam na thingzan khre Thogdok asigi matangda Desamgi President Moirang Tem Angambana Haikibada Sendong Karagidamak Horakliba Mahairoi Nupa Macha Nupi Macha Kaya Gilam Sat Manghanba Hotna Riba Link of Cafe Gi Mapu Na Atubumatamda Desamga Warishin Amapurak Nabahotna Minasi Luinana Asigumba Lamsat Manghanba Makhal Amatagi Restaurant Amata Hangbi the Nabasu Angambana Marilay Nabasinda Apil Taurakli हारिबा केफे चंगुबा मतमदा पानुपी अखंग लेसाबी पुन्ना जगोय सामिनबा यु थकमिनबा
ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤ ꯌꯦꯃꯧꯅꯕ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯄ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯑꯣꯐ ꯀꯦꯞ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯂꯝꯆꯠ ꯃꯥꯡꯊꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯅꯤꯄꯨꯔꯗ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯦꯐ ꯅꯠꯇ꯭ꯔꯒ ꯔꯦꯁꯇꯨꯔꯦꯟट ꯍꯥꯡꯉꯤꯕ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯨꯁꯤꯡꯅ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯡꯊꯔꯛꯏꯕ ꯂꯤꯆꯠ ꯑꯃꯗꯤ ꯏꯁꯥꯒꯤ ꯁꯦꯟꯗꯣꯡ ꯈꯛꯇꯪ ꯐꯪꯉꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯂꯥꯟꯕ ꯂꯤꯆꯠ ꯑꯃ ꯆꯠꯂꯤꯕꯁꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯃꯈꯜ ꯑꯃꯅꯤ ꯃꯔꯝ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯅꯕ ꯑꯁꯥꯝꯒꯤ ꯃꯥꯏꯀꯩꯗ ꯑꯄꯤꯜ ꯇꯧꯔꯤ Manipurgi government ase central government na chaukat thorang damak thadarakpa senfam sing munabada ngauduna leire haina BJP Manipur Pradesh ki president Thaunauzam Chaubana Congress government ku maral sikre chahi asigi aroiba amadi mathang chahi gi angan basarukta pangthoklaba yai haina panariba general election da nauria pakhang lakpa AC gi oina BJP gi mirep oigani haina panariba oina Males ki yumda pangthokiba election campaign hogdokpa thauramga mari leinana mahakna haikibada center da UPA government leirige matamda state asda yamlaba senfam kaya thadakhe adubu hariba senfam sing adu miyamda yohanbagi mahutta Congress ki MLA minister sing manaraga praja miyamda yohan khide Congress MLA singi marakta nakpak tangnaraktuna khatnariba asi ikainingai ni haikhe Manipur ke lima is Sri Bobi Namahale Sri Sakaran Bisnana Willinga Torumba Loktak Libya Kenen Hava Ishing Pukal Pangamdava Hanagi Bo Ripia Tobungamdava Labuk Ishing Pibangamdava a Kuga project Peluhanba Tawal project Adagi Sinda project Law Labuk Peluhan Bane Pashapano Law and Lokopane this Sarkar Solution Manataldi Congress is Manipuri Mutapanatagadi Nakoi Puno Hindanagi Pilot Rabane BJP Manipur Pradesh ke state executive meeting hayeng ayuki pung mapan tabada Imphal hotel da pangthoklagani haide hariba meeting asida saruk yanabagidama BJP Manipur Pradesh ki in charge oiriba MP Prahlad Singh Patel ngasi Imphal da thunglakre hayeng pangthokadoriba mifam asida March thada pangthokiba BJP National Executive meeting ki report BJP Manipur Pradesh ki activities and performance ki report ki matangda khanagane Loinana district mandal amadi booth level da party chakhat hananaba training pinaba amadi lakliba Imphal Municipal Corporation Mikhal thengnanaba lalongna chingba khana nainagani haide Thawal Police Station gi manung chanba khangabok da leiba MS Sorojini Oil Pump gi gate ta ngarang ahing sakhang daba singna Chinese hand grenade ama thamjilamle hand grenade adu ngasi ayukta oil pump gi security oina thamba mioi anina thengnarakpane Thawal Police Station gi OC na luchingba team amana thokdok thokpham da changduna yengsilaba matung khudong thiningai oiredaba phibam da leirambadagi asoi angam yaudana lokhatkre Sorojini Oil Pump gi mapu thoksom jadumani hauze BJP Manipur Pradesh ki state vice president oina thawpuri bane oil pump aduga mahaki yumga punna leiminabani mamang da su thokchom jadumani gi oil pump da bom thamlambagi thokdok kaya su leikre bom thamjilamba adubu yaningdaba phongtoktuna ngasi pam adugi mamangda miyamna wakat mifam phamkhre wakat mifam da saruk yakiba amana miyam tinba mafam da bom thamjilambagi thawung asi yaningde amuk hanna tawbigano haina apil tawrakle Pam da bom tiraba bazar chathok pusin tawriba jaga nagletana awana habi thaw lawdana drivers na thaw lawjari jaga sidenda bom thambase aikoi praja singni magidigi yajaninde aduna hasigi imai bel maram ki dama mafam sesta bom si thambiram ma ngonda kari magi mara leibano haibana singbase kanagumba masi atuba matamda singdok piyaktaba taragadi aikoi gi ngasigi mifam phamjaiba praja aikoi ra makha taba Mama mapa singna macha masu gi mingda lam ingkhol maming onthokpada lawriba gift date ki registration fee asi mamang da chatnaramba nominal fee adutada lawnanaba panthoibi housing finance company limited ki management team na mapung oiba thodang lawduna ngarang pangthokiba mifam amada government ki pukning chingsankhre Masina Panthoibi Housing Finance Company Limited na Central Government ka MOU sign tawnaraga miyam da lupa lakh aniga lising kun fawbagi subsidy yawba housing loan gi khudong chabasing asi yamna araiba mawangda phanghanba ngamgani haina phongdoknakhe Hotel Classic Grande da ngarang pangthokiba mifam asida
अमुको UCM पांदमनचिंग सिविल सोसाइटी ऑर्गेनाइजेशन सिंह सरुक याखे सिविल सोसाइटी ऑर्गेनाइजेशन सिंह की लीडर्स सिंहना फोंदोकनखिबदा पांथोइबी हाउसिंग ना मथंग मथंग माय पाकलकपना ngасidi इरमदम असigi ममल यामलबा एसेट अमा ओइरे लोइनना कंपनी असना प्रजा सेक्शन खुदिंगमक्ता पीरिबा कानबसिंग मियामना खंगना लौबा मथौ ताई हाइना फोंदोकनखि All Manipur Police Constable Male 2013 Bates Association अथुब मतमदा DPC लोइशिंदुना फॉल हाइदोकनबा मणिपुर गवर्नमेंट तक्सिंदुना मखल मखा कयागी डेमोक्रेटिक ओइबा खोंजंग चंगसिंदुना लाखिबा अदु ngasi फावबा गवर्नमेंट की माइकेदगी करगुंबा वाफम अमता फोंदोरक्तबदगी मदुगी मायोक्ता हयेंग अप्रैल की टांग मरीदगी मतम कक्तबा इकोनॉमिक ब्लॉकेट नेशनल हाईवे सिंगदा हौरगने मरम असना इरमदम असगी मियामना ब्लॉकेट तौगदौरिबा असि लाना लौबिदनबा चेरोल अमदा खंगहलक्ले मतंग स्वाइसदा ब्रेक अमलौजगे मणिपुर अमदि मालिम की तोंगन तोंगन बे पाउ सिंगल लोइना नाइ खोइ ब्रेक टिकी यामना थून हंजरके इंपैक्ट न्यूज़ पु मीटिंग तादुना लेबियो सेकेंड डिवीजन आई लीग की हौजी चथरिबा तांग तरुक वाइने सेनुमिता नेरोका एफसी का काश्मीर लोन स्टार का सोइदना सानजरगन मैम पुनः लाखबिरगा सपोर्ट तौबियो अमदि चेयर तौबियो गवर्नमेंट की आइसु गाइजरमगी मैम पुनमकना लिंबिरतुना मीटिंग ताबियो एहाक्सु गाइजरमगी मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खोइबा अरीबा दाकफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय अहानबा लाकपीबा 100 कस्टमर दा स्किन टेस्ट अमदी डॉक्टर कंसल्टेशन लेमना हिंजगन ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल मयाम अमुका नतराम नोक्चरे बुलेटिन असगी मखा ताबा पाव म्याम द पिजरी PMGSY 10 फेस की मखादा नेशनल हाईवे 39 दिगी लंगथबा लेप ताबा लंबी सेमननबा थादरकबा सेनफम लंबी एसी सेमदना अतोपा लंबी सेमलंबदगी लेकाई मियाम हौरक्तुना लंबी सेमबगी थबक थिंगजनख्रे ngasi United People's Welfare Association Langthawal Kunja Dr. Kamal Memorial Association Langthawal Kunja Awang Lekai Women Welfare Association amadi ibudho pakhangba thogal loop ki mihut sing yauna lambi onana semliba adu thingzin Thoram asida saruk yakiba United People's Welfare Association Langthawal Kunja gi General Secretary K Momocha amadi Dr. Kamal Memorial Association gi Secretary Koizam Dhirajitna Impact News ta phongdorakpada NIS 39 digi langthawal lep taba lambi asi yamna maru oiba lambi oibata natana education zone gi lambi amasu oiribane hariba lambi asi semdana atopa maram chadana lambi semba yaningde mari lenaba authority na athuba matamda chatok chasin tawbada khudong chadraba lambi asi semgadabani lambi asi athuba matamda semjindaba tarabadi akanba khongjang sing changsilagani haike National Highway 39 to langthawal lep taba lambi yamna education zone ga mari yamna lainana hojik maru oiba lamben ama oiriba lamben asida sudana mari sungai lainadaba atopa mafam da thabak asi suba sungya yaroi hojik subirami thabak si highway 39 je sukta touch to biramdreba mi sukcha chatnadaba lambi amada sembire maru oiriba lekhom thoiba masigi hojik yamna darkar lei pose masida yam kanna emphasis pibiu masida khoida haibji yadragadi adugi tawam thokpa thabak to koi lekaina sapchana lokhatchane Hana thana kiba matamda India na piba ngamkhidabadagi 33/11 kV sub power station dagi mai pibagi thaba khongjel yangsin binanaba Myanmar na India da taksilakre panbayai mai pibagi matang da hokiba March ki tang manga da Manipur State Power Distribution Company Limited MSPDCL ga tamu Myanmar gi Electric Power Committee ga MOU ama sign tawna khibane masigi matung inna March kun manga phawbagi manungda Myanmar da mai piba haina yana khibane Amaramda mai pibagi thabakta ayamba saruk loishilakle post tare nipan khaktamak wire tingada batangai silakle haina MSPDCL gi official singna paumi singda phangdokre loinana tha asimaki manungda mai pinaba thaurang tauri haina makhata khe Tamogi Border Trade Chamber of Commerce ki chairman U Lamuna makoina mai lainanaba thaurang tawduna leiri adubu India gi maikaidagi thengtharakpa asina apanba kaya ohele haina phangdorakhe We are trying to purchase electricity from India. We both sides of India and Myanmar, both sides
scheme to construct electric power line from More to Tamil. Within 25th of March, but now India side is delayed, so very difficult. Singju Yokhatpalup Seoul na Sindana Manipur gi Ihan Hanba Singju Festival ngasidagi hokre. Lamlai AC gi manung chanba chanada laiba nung sikhol pakta ngasidagi hokiba. Singju Festival asi numit tarani thoini chupna pangthokani. Festival asi gi ngasi hokdokpa numita athoiba mithunglen oikiba leisemba sana jaubana phongdokibada yelhau ngaidagi leraklaba tanglaba mathel asibo yokhatuna thamba haibasi aikhoi pumnamaki ithongni haikhe. Loinana Thoram Aduda Akhanaba Mithunglen Oikiba Manipur Government ki consultant Dr. R.K. Nimai retired IAS na Singju Festival gi wakhalon asi yamna phazaba wakhalon ni phongdokhe. Asiguma festival asi chahi khudingi pangthoktuna lam koiba singi pukning chingsingadaba mega festival ama oihannaba hotnaba mathau tai haikhe. Festival asida angang singi science exhibition gi stall sing yauna punna stall marfudra lom thamduna miyam gi pukning chingsinaba honare. Amasung festival asigi manung channa angang singi oiba solo dance competition, fashion show, musical night, recitation competition, painting competition amadi tongan tongan event kaya hapsinduna festival asibu hena masak thokhan gadori. Singju haiba potse aikoi gi lamdam sigi aikoi gi civilization ga sago naraga lawa adugumba aikoi gi mathel amani almasi wo aikoi na mirai ba adugumba sibo aikoi na sum mutlan gi bhai base aikoi gi achoba adugumba pap ama aikoi na langsan ba thokani masina forerunner ni ahamba hobani mathang la kadariba edition singdadi yena mayamna aware oiba singju se manipur gi iconic food item amani haina identify tawba ngamakpa gi aikoi na branding tawba ngamakpa adu oiragadi sigi event si manipur gi tourism calendar da na maru oiba yamna important oiba gi miss tawba yadra event ama oigani habsi yamna thaje Kanglaipak Historical and Cultural Research Center gi Taranithoi Subamapo Kumon Thoram Pangthokre. Major Khuldelaiba Manipur Press Club ta pangthokiba thoram aduga mari leinana lairik ani su phongkhe. Lairik ani adudi wangkhemcha chingtam len na iba wakok lon hilel thilel amailon pukok and modern sciences amadi Armed Forces Special Power 1958 ne. Thoramadada Hindu gi mamangda Kanglaipak Kanglai ipa ipu singna science and philosophy da malemda mangzil tharam khiba haiba hiram asigi matangda khana nainabagi mifam amasu pangthoki. Gyanpet Award from Pangkrabi Assam ge Saknai Rabi AIB Indira Goswami na iba novel Nilakanthi Brazagi Manipuri da hantokpa lairik ngase Manipur Press Club ta phongkre. Fiction Club Manipur na sindana pangthokliba lairik phongbagi Thoram aduda Manipur Sahitya Parishad Imphal gi President Thoiding Jam Tombi JN Dance Academy gi Hanagi Vice Chairman Professor Nongmaithem Tombi su saruk yakhe. Loinana Manipur University ki Manipuri Department ki Head of Department Professor Nahakpam Arunana Lairik Asibu Miyamda Saktakhe. Japanese loan bu pamjaba amadi lol asibu tamningba mahairoi singna karamna Japanese loan tamgadage haibagi matangda Nupilal Complex tangasi nongmagi oiba seminar ama pangthokre. Center for Japanese Language Studies Imphal gi Principal Irungbam Mangana Phongdorakpada Loan asibu tamningba mahairoi singna makhatana karamna tamthagani amadi lol asi tamlaba matung kari kari makhataba thabak tawba yabage haiba khangnanabagi damak ngasigi seminar asi pangthokpani haikhe. Asian Japanese Academy se kaino haikanda aikoina matau karamna Japan da Asia da leba angang singsina satra singsina Japan da like tamdagadage haibadugi maramda awareness program Asian Japanese Academy da tamaba matung sita mana specialized training amama chasagadaba sahi ani tongan lo company singsida akogi angang singina thabak tawjagi doini Japanese language haiba darkar oiba angang sing si akoina madu thabak hamna bagi damakta akoi drive tawbane Langol Dalaiba National Institute of Technology NIT da chathariba Ogri Festival 2016 gi sarukama oina ngarang pangthokpa Miss Ogri contestant Naurem Vidyapati na chahi asige Miss Ogri gi title lokre
Institute asigi mahairoi second bigi athoi ehen changdamnaba aduda Jennifer Thiamna first runners up aduga Archana Konsamna second runners up takhi. Miss Ogre 2016. Hawjek sanabagi pauda. Assam ki nupa lamzeloi Sankarman Thapa amadi Yaripok ki nupi lamzeloi S Premilana Tarasuba mega marathon gi nupa amasung nupi gi champion oikre. Pung amaga minute manga second kun mapanda lamthungpham yoduna Assam gi Sankarman Thapa na champion oikhibane. Ani suba position takiba Yaripok gi Sanjit Luwang na pung amaga minute Nepal second Taramathoida lamthungpham yokhibaga loinana ahum suba position takiba Yaripok ki MD Amir Khan na mahaki panthungpham adu pung amaga minute Nepal second kunhumdoida yaurakhibane. Nupi ki champion oikhiba Yaripok gi S Pramila na pung amaga minute kuntaret second mangada lamthungpham yaurakhe. Pung amaga minute kunmapan second mari da lamthungpham yaurakhibi Yaripok ki MK Minarasina ani suba position takibaga loinana ahum suba position takibi yamna naha oiribi ngairangbam dage ti Russiana mahaki panthungpham adu pung amaga minute kunmapan second kuntra mari da yawbangam khibane. Athletic Association Manipur gi mityang makhada United People's Front na sindana pangthokiba ngasigi mega marathon asida nupa amadi nupi lamzeloi lising anirom na saruk yakhe. Nupa amasung nupi gi first second amadi third takraba sanaroi singda sel gi mana lupa lising kuntra kun amadi taramanga aduga mari subadagi taramanga suba position takraba singdana sel gi mana lupa lising ani mana pikhe. Speaker TH Lokeshwar, Athletic Association Manipur ki President L Azid, amadi UPF ki President S Ratan Kumar ga loinana iramdam asigi masak nairaba mioi kayana marathon asigi makok mathang takraba lamzeloi singda mana mathung kaya khudol tamkhe. Manipur Police Sports Club na ahanba state level YIZP Men's Open Volleyball Tournament ki champion oibangamkre. All Manipur Volleyball Association gi mityang makhada Young Illiterate Guidance Program 1000 makhalai kai na sinduna club asigi sanabungda ngasi sanakiba tournament asigi final match aduda Manipur Police Sports Club na lamjingba team Iram Sifaibo point kunmanga kuntaruk kunipan kunmanga taramapan kunmanga amadi taramanga chamaga marfuma thoida maithiba piramlaga tournament asigi champion oikibane. Mamang thagi kunipan dagi hokiba tournament asida team taret na saruk yakhe. 1000 ACG MLA K Sarat amadi MOBC gi Deputy Director Dr. K Lokhon ga loinana lamdam adugi masak naiba mioi kayana ngasi loishin kiba tournament adida saruk yakhe. Sisa Sanzenbamna Taranithoi Suba State Level 7 Aside Village Open Football ki winner oikre. Awang Kunau Youth Development Association Awang Kunau Mayai Lekai na Sinduna Association asigi sanabungda chatharakliba tournament asigi ngasi sanakiba final match aduda Sisa Sanzenbam amadi Lucky Star Achanbigai anina match ki apiba matamda panjal manga chanaduna match adu draw oikibane. Kicks from penalty mark tagi penalty kaunabada Sisa Sanzenbamna kaukiba penalty kicks mangamag panjal chanbangam kibane. Lucky Star Achanbigai na kaukiba penalty kicks manga aduda Manimohon na kaukiba penalty kicks adu panjal onthokpangam haudabadagi team asina runners up takibane. Mamang thagi taranipan dagi hokiba tournament asida team kunmari na saruk yakhe. Ngasi tournament asigi lotion bagi thoramadda lamsang ACG MLA W Brazavidhu ga loinana lamdamadugi masak nairaba masana asibu pamjaba mioi cha kayana saruk yakhe. Manipur Police Sports Club na Nupagi amadi EK Gym na Nupigi Kontramari Suba State Arm Wrestling Championship ki champion oikre. Ngasi Model Club chinga makhada pangthokpa championship asigi Nupagi KG Humphumanga da MPSC ki Sanaroi L Chitresor
KG humudra mangadana TH Okendro amadi KG marfudana M Jivanna gold medal lobangam kibane. Nupi gi tongan tongan ba wet categories singi masana singda KG yankai mangada EK Jimgi L Romita, KG humfudana EK Jimgi Y Chauba, KG marfuda EK Jimgi SS Aruna amadi KG marfu plus tana S Santi Hariba sanaroi singasana gold medal lobangam kibane. Manipur Arm Wrestling Association na sinduna chatharagliba championship asi ngasi loishinbagi thoram pangthokre. Taramapan Suba Junior Boys amadi Sub Junior Girls WC Kairang amadi SWC Hyanglam Anina champion, Sub Junior Boys amadi Junior Girls SWC Hyanglam amasung SWC B Hyanglam Anina champion oikibaga loinana Junior Boys SWC Hyanglam amadi Women's Open dana Manipur Police Sports Club na champion oikibane. Tournament asigi kuntrani Suba Men's Open da Manipur Police Sports Club na IMSUC Haingangbo Maithiba Piram Laga tournament asigi champion oikre. All Manipur Sepak Takraw Association na sinduna chathrakliba tournament asida mini boys ki team taruk, sub junior boys ki team mapan, sub junior girls ki team mari, junior boys ki team taruk, junior girls ki team mari, women's open the team taruk amadi men's open the na team mapan na saruk yake. West Indies na Women's World 2020 winner oibangam kre. Ngasi Kolkata gi Eden Gardens de sanakiba final match ado Australia bu West Indies na wicket nipan da maitiba piduna title asi lobangam kibane. Betting hana tawkiba Australia na apiba over kunda wicket manga turaga run chamaga nifu nipan lobangam ki. Masigi pakumda West Indies na over taramapan ga ball ahumda target yogduna tournament asigi title lobangam kibane. Arabida bulletin asigi headlines amuhanna miyam da thamjage. Sarang na bamarakta nauna saba market setting asidagi homzin kre pot yonba amadi laibagi thabak haukre. Manipur University ne lobai assistant registrar gi parikya ngasi Democratic Student Alliance of Manipur na thugai kre. Kuki Liberation Army na ngaihak laitana akia khang thokan bagi mayokta nongsung kurgi miyoi singa lambi thingduna yaning daba phongdokre. Amasung Assam dagi Sankarman Thapa amadi Manipur gi S Premilana Tarasuba Mega Marathon Manipur 2016 gi mapok oikre.